Senapati Keithel da Nongmei Maru Yollamle. Logi wang mada Senapati Keithel da Nongmei Yolamba miyoy ama Senapati Police Station ki team na Nongmei Maru kaya ga loina na ngarang fare. Police ki pauna hai faraba miyoy adugi maming Kaikho Adhari Allies Adhari Moses Pimu chahi kuntra ga mathoy apokpa leikidraba Kaikho kawi. Senapati District ki manung chanba Songsong Village dagi ne Haujikna Church Road Colony da leibane. Senapati Police Station na akaknaba pawa mapangbadagi mahag double barrel amadi single barrel gi tongan-tongan ba Nongmei Maru chamri ga nifurom ga kona na phabane mahag ki mathakta Senapati Police Station na case ama laukhatle haire mayang Imphal da khambrang na rally chanarakpada chawna irang thokre India da hijab thingna ba honaragliba sibu yaning da ba phongdoktuna ngarang mayang Imphal Bengal da nupa amadi nupi kaya na rally chatkre loina na BJP ki workers sing na rally adugi mayokta atopa rally ama sinjilakpadagi nakal ani gi marakta chawna mukna bathokre haide pawasina hai India da hijab muthatpa yaroi haina ngarang nungthil pung amarom ta badwaida mayang Imphal Bengal madrasa dagi hauraga rally ama chatpa hauke khongchat adu da India dagi hijab muthatpa yaroi Islam gi chanabi da khut thingjin bigano haiba kholauk sing lauraga chatpada natana BJP amadi RSS ki mayokta su tongan-tongan ba slogan sing laugduna chatkhi adubu rally aduna Bengal lai salam lerak yaurakpada BJP ki workers sing na sumayang Imphal da hijab thingba leite hijab ki mingda politics tawganu haibana chingba kholauk sing laugduna atopa rally ama sulakhe rally ani adu mafam amada unabaga loina na nakal ani gi marakta taba nungai na taba kholau kaya marum launa rakhe amasung irang thorakhe thokdok thokphum da mayang Imphal police amadi CRPF ki personnel kaya laktuna miyam gi nakal ani gi irang adu control tawkhe economic blockade Manipur lengak na MZNREGA gi encasement permission pithok tabagi mayokta ngasi February 13 ki ahing nongyai dagi National Highway Imphal Dimapur amasung Imphal Jiribam lambida matam kaktaba economic blockade Chatharagani Haina Samphai Block Chief and Chairman Association na Warep laukre Association asigi oiba miphamama ngarang phamduna tha asigi nipan da Kangpokpi district ki TD block taruki oiba mifam gi matangda kupna khanaraba matungda Warep asi laukibane Warep sing adugi manungda association asina mangjawna na February 15 fawbugi manungda MZNREGA gi encasement permission pithok pinaba laingakta matam thakrabasu thabak onthoroktabana National Highway anida matam kaktaba economic blockade Chatharagani National Highway ani makta Chathagadawriba economic blockade asigi afafatagi teksak pumnamag Manipur laingakna pugodabani hainasu Warep laukhi haina Samphai Block Chief and Chairman Association ki Vice Chairman Lakshmi Khatiwad na thadorokpa cherol amana phongdorokle voter card sing DC Thobal da surrender tawjaragi haiduna miyamna DC office ta thomjilakre khangabo ki laikai ama oiriba athokpam khunaubu Thobal DC ERO na khangabo khunau haina electoral roll 2022 da phonglakpabu yaningdaba phongdoktuna athokpam khunau New Ideal Club khangabo ki complex ta ngarang laikai asigi miyamna wakat mifam phamkhre khangabok asigi polling station 35/18 athokpam khunau gi miyamna handak taranithoi suba Manipur Legislative Assembly election gi ani suba tangka ki oina March manga da pangthokdoriba asida polling asigi oina boycott tawragani amade Thobal DC su boycott tawragani haire wakat mifam adu da saruk yakhiba miyamna makhoida ECI na issue tawriba voter card sing adu paibagi kanaba karisu leitre haiduna puthokna rakhe tungda miyam aduna voter card sing adu DC Thobal da surrender tawragani haiduna Thobal DC office power rally ama chatuna Thobal DC office da thomjilakiba DC office ki gate ta leiramba police na gate lonsinduna miyam adu thingduna thamkhe tungda miyoi khara khangatuna SDO Thobal M Ranjitaga unabada ECI dagi ayaba ama lauraga supplementary ama phongba yagani maduda semdoklage haibagi thajaba pirakpadagi miyam adu DC Thobal gi gate gi hanakhe wakat mifam aduda we boycott taranithoi suba Manipur Legislative Assembly election 35/18 khangabok AC our polling name must be athokpam khunau khangabok khunau is not our real address DC ERO Thobal please do not manipulate our address in the electoral roll 2022 DC Thobal please do not invite violence DC amade ERO Thobal na laikai gi wakat tabiyo DC ERO Thobal na laikai gi ming
laikai masada hangbiyo mitop ki laikai da hangbino aikoi athokpom khunau ne khangabo khunau natte 35/18 khangabo khunau yaning de Thoubal DC Thoubal dagi satpi kro amasung laikai gi maming laikai na thonjage ayet pa pibinu haina thaba placard singsu siznaki amadi kholau kaya marum su laukhe ngarangi wakat mi phamadu da saruk yakiba athokpom khunau New Ideal Club ki secretary oina Zugesor na paumi sing da hai laikai asige mapung oiba khungang na khangabok ne khangabok ki laikai asigi polling station gi number amadi maming ase 18 athokpam khunau haina leigadava ne laikai asi khangabok part 1 gram panchayat ki manung chalibane athokpam khunau hairi ba laikai ase ngasidagi na chahi chanirom gi mamangdagi sarol surol khangna duna laklaba mane adubu handak January 5 da phongkiba nauba election roll da khangabok khunau haina phonglakpa ase Thoubal gi DC na laikai asigi miyambu laibak miya mamangda ikai phirup khumanba amadi laikai asigi miyambu hanthana yengbibagi mawong ase laikai asigi miyamna sungya yaning de maram asidagi hauji anauba electoral roll da laikai khul asigi waina leiriba voter chamri ga yankhai mari pumnamakna lakadori Chatharagani thoi suba Manipur Legislative Assembly mikhal asida boycott tawduna vote thadaba pamdre haikhe mahakna makata na hai kumja 2014 phauba athokpom khunau ase 35/17 Nepram Company polling station da pulambane adubu voter listing ama helakbadagi 35/18 athokpom khunau haina tonganba polling station ama oina laikhivane kumja 2017 ge taramathoi suba Manipur Legislative Assembly mikhal ge electoral roll phongbodasu athokpam khunau bu khangabo khunau haina lana phongjilakhe maduna maram oiraga hana khangabok part 3 Pali Bazar da leidiba khangabok khunau ga hauji khangabok khunau ani sahanduna miyam da samam nahan ba madi sahoning ba phawhalle kumja 2015-16 dagi hauna athokpam khunau gi miyam na mari leinaba DC Thoubal da lana laikai khul maming phongjilakwa du semdok pinaba kayarak haijaduna ai ba cherol pesinduna wakatuna lakhibane kumja 2017 dagi laikai asigi miyam na yamna kanna khongjang kaya changchinduna lakhibane matam madugi DC Thoubal na kumja 2017 ge mikhal kuidrabanina miyam na bot adum thadabiro taranithoi suba Manipur Legislative Assembly mikhal mamangda asoiba aranba du semdoklage haina thajaba pirakpadagi miyam gi khongjang adu handokhibane adubu DC DEO Thoubal na laikai asige mihut singbu kauduna kari leibage haibadu wari sabibagi mahutta nakal namatagi oiba wataraga handaksu amuk sahi asigi January da phonglakpadasu lana phongjilakibane masi laikai asigi miyamna yaba sungam ngamloi aduna handak pangthokadoriba mikhal ase bot thadaroi boycott tawre haina secretary Zugesor na makata na phongdorokhe aroibada tabiriba pumnamakpu thagachari